Harvard University saknareba professor Avilweb ki matungina Oumuamua si solar radiation salaiba chawkhalab alien jati amagi spacecraft oigani haidi araibo haida nusna honbagi muhatta light mangal honba makhalgi alien gi khulai mo oigani haibani Professor Avilweb kumba khwaini kai khumnariba misak amana sigumba theory malan khalak paibasi ikui-kuidna matam kharagi mamangda athapa sundrangdagi karino khangdaba ngakpa pusa ama aikoigi saurajagasida paishalakhi expert kharana masi comment natraga sundranggi nungjaw asteroid oigani dana phungdoknaba horakhi adubu matam kharagi matungdadi masi comment natraga asteroid oiroi top pungdokno pusa ama oigani dana phungdoknaba mo horakhi Masibu exoplanet haidi aikoigi saurajagatsi wangda laiba thoidokpa grahamdagi kintarakpa masit makai koi doribra natraga masibu nungchep nungdum manaba thoine design tawduna sabadugumba saklotpe alien gi spacecraft ama oidoribra saknairaba astronomers kya yauna masigi sakhangdaba sunrangi posakse tasengne alien gi spacecraft ama oiramba yai hai waklons daida thajaba thamlibase masi makoina kari thajaba leibadagino makoina kari khamba leibadagino India ki khwai chawwa gaming platform Winjo ki matang da khangminase mastegi dumna ludo cricket goal break pulna singba 100+ games sanaba yagane amadi 50 lakhs pabu thoiba yagane free amadi pet games animak sanaba yagane cricket amadi football pamba singna masagi team semaga sanaba yagane game kuni muta real players kangta thengna gadabana winning silu boide adongi prize paytm upi amadi bank transfer da game line lo thokbi yai Winjo store da free fire diamonds cheapest price da phangane asawa brands Mintra Hotstar Domino's ki discount coupon chu phangbi gane mastegi sale save to amadi sale thoiba animak yare 7 days daily spinner unglaga paytm royal film amadi iPhone 13 window way away kudong zabi description dagi download tobiyo hojimuk tawrogadi ₹50 bonus amasu phangbigani October tarik 18 2017 numitida karigumba sakhangdaba posa ama aikoigi solar system systemda paislakle haiba Hawaii da leiba Pan Stars telescope ki matengdagi astronomers singna khangba ngamakhi malemsigi khwadi fawa khwadi chaw digital camera sing paliba Pan Stars telescope asna aikoigi saurajagasigi machi amada thoidokpa lighthouse dagi thorokpa mangal manba maingal ama nganduna leiba urakhi makoina uriba mangal do makoina punsida mukta ukidriba makhalgi mangal ni dana matamda Pan Stars thabak tawduna laikiba astronomers singna duna phongdorakhi angakpa posaga sibu makoina Oumuamua haina mingthonki Oumuamua haibasi masi Hawaii wahaini aduga masi arthana a messenger from afar arriving first athapdagi thunglakiba ahanba paukhuloi dut haibani amuk ngankhatba amuk khara mamthek tawbuna athapdagi ubuda chakliba churmasai so haibet manba masigi posakse Eiffel Tower dagi hena chawgani astronomers na pabda masi meter samli mia sangani meter ni phurom thagani haidi Pochaksina sundrangda pari basisu masi aduki mati khongjel yangnani suplai second amada 87.3 kilometers ki ayangda pai Pochaksina aikoigi prithvi ma paphawduna pai khibado madu aduki mati khongjel yangki madudi yangliba magi khongjel si masin numit ki chingsin bagi sakti numit ki gravity sikhna de oiroi khongjel yangliba ski marumda karigma topa maram amde leramgani haibisda malembi scientists na study to bahuna rakhi sapsang sangladana asteroid amaso hek mandava Comet amani haige haragasu aikoina su kuibasa thenglarkiba dai comet singdo uba phangdawat gumba matau kharek uba phangba pochak sin nainabada scientist sing hanjin mako ngauki comet haibasi unnoina tawba apik pochak singni makhoisi numit ki maishana yaibada manel kana paibana aikoina ubuda sumna mamai panbagum ui adubu Oumuamua sidi manel kaba mamai panbu ude 2019 da solar system wangdagi comet nama ahan baina paisalakhi comet 2I Borisov solar system wangdi paisalakpa interstellar comet amo eragasu sigi comets de aikoina hanadi khangnabadi comet singduga jab manana mathau tawi khenab leite maslaidi Oumuamua se masi comet amani sumoi oiraroi longnaba hurkhi phanakumna neinarasu posaksi masi karino manasu yangna paribsna kari karam makhli sakti na chalaiduna paribna haibasi masi khangba ngamalaktabadagi Oumuamua se internal power source magi manungdagi thoidokpa sakti amana chalairakpadugumba alien spacecraft amo iramba yai haiba theories damu puning sangsina horakhi posaksna
yam yang na paibsna lady bai khoi ki telescope singsna make singba photo mata namang ngamdabdagi omo si masi kadai degi lakpano lerpa kyam kuiraba pon amadi kadi karama masang na sabano haibasi khangba ngamdabasna angapasi mayaiso asum kansilakibani omo si researcher singi marakta yam toina debate tawna wadugumba topic amoy rakhi Harvard University gi saknareba professor avilweb ki matungina omo si solar radiation na salai wadugumba chawkhalab alien jati amagi spacecraft oigani haidi araibo haida nusna honbagi mohta light mangal honba makhalgi alien gi khulai mo oigani haibani Professor avilwkumba khwaini kai khumnariba misak amana sigumba theory malan khalak paibasi masi kanamtana tayang teng longnakide Professor avilwk ki theory sing matungda atopa theory amamuk thorakhi Theory sigi matung inadi omo se masi solar system wangmagi graha exoplanet amadagi kaitharakpa graha magi akaiba machet oigani dana phungdoi Theory si handak jahi 2021 asta Arizona dagi researchers anina lankhalakibani Makoin haidi ngasdi gi jahi million chamli jonga mamangda omo choi thorakriba graha siga toitok space ki posak space object amaga thingai namdagi graha si masit makai makum tana sunrangi makai kudimda chai thoramgani omo si Jahi million chamli songa dugi mamang da paithora kiba khoi solar system tamda paishla kiba graha dugi machet amakhak oigani haibisni theory sigi matungina omo se sundrang nungjo asteroid amanate comet amasunate exoplanet amadagi kaithara kiba machet amani haire adu ragadi man asuk yangna paribsi kari maram gino haibising matangda theory asibu support tawri scientist singna nainaba horakhi masigda makhoina mapangdagi manil onbagi matam kuiba tapa manadabad gumba un makhal kya nainaba horakhi nainaba dugi falloina makoina sumna phongdorakhi madudi omo ase pluto gi laimai amadi neptune graha gi thaza triton na phungba nitrogen ice nitrogen gi un makhal sina sabani isne expert masna asumna sa phongdogle madudi omo ase akoin ahanba 2017 da thengna jaragasu detect tawjaragasu masna akoi solar system sai da ahanba changa khibdi 1995 to oigani ngalingi matam dari masi asumna sapsang sangduna lerambanate yampak chawna koidana mamongda lerami jahi kya chutna cosmic rays na yaibada asum tum salakpane hojause omo ase masai khoi solar system gi wang matam na mu paithokri lagliba anu jahi 2022 asta masin neptune gi orbit wang malana paithokragani amadi athengba 2030 gi matam da interstellar space tamung pai kiduna akhoi solar system ta mo na la roi Loisalakpasta haizaning mo famde khudimok sa theory ngaktani omo ase sini haina chamda chumna marik chumna khangbadi kanasu leibanate kanasu leitri professor avilov ki theory dun chumamduna alien spacecraft am oirambasu kanana khangbana theory singsigi marakta adom karamba theory da thajaba thambibage